1980s da chingda thame aduga 1980 da khoi tampakta thame aduna maman yamlaba isa kaya ama mara leitaba kaya ama pharaga pullaga hatkiba mayam ama leire aspa haibasi manipur da natana ptv da thamba yadaba adugumba amuba ail amani haidana leigra kanda huji inong nongna amu thamjalakpa haibase manipur da khoigi atop mina la akanda lam loksanaba khopchilangaba ngakthokpa ngamdraba mioi singna sarkar anisina manara kanda loktunara thamapa aspa jidi kasu kanaroi aspa na solution porokpa yaroi aspa thamjillaga aikhoigi manipur gi solution ase porakadoba natte porokpa yaroi porokpa ngamloi haiba wafam je ai ahamada thamjari aduga loinana manipur da aspa thamjallaga central forces singsina aikhoigi khungai beisai su sing pharaga pullaga adudagi angakpa sairak pirakanda phuba chaiba tawrakanda aroi bawarok wathuk oidagani haibasi masu oiba yangam oidoba wathuk amani aduna mase mairik pidagi mejaw bisoidan maki oirakani haibase masi india government na khangbam thoi loina na magi macha manaw aduga machin mokpa machan macha kanba ngamdraba sarkar asidi sarkar si leitaban hena phare aduga loinana aikhoigi cm su matam charingai ja pham potha hobane hena afaba oigani haibo wafam du thamjari aduga loinana india sarkar na madi manipur sarkar na khangbigadabadi aikhoi sumaina hingba pamdre nupi taru angang ahum yauna nupi ahum yauna mioi taruk phajan garakanda huji phawba tuminna leirakanda ransom tangi style da mi ani pharaga mi khara nanthok hanlaga thadokhiba dumaina mi taruk to phajilakanda makhoigina mara leiradana pharaba hatlaba mioi singdubu lowba yananaba sarkar singsina kuki di inchin bara haibagi singna bache maitegi akhoigi nupi singna amadi manipur prajana khandaba ngamde aduna khalli aduna maram oirakanda ransom talaga mi pharaga sumaina tawbasidi yamna channadaba adugumba posak amani landa chinaba hanabana makhal amani aduga yumda sangakanda nupi angang phaba haibase masi lan nate masi terrorist ni aduna terrorist bu warakpa ngamdaba sarkar anisidi sarkar paidabani hena phai aduga loinana manipur da mieng amu hena changbirakta manipur da pre merger status da lehanba aduga loinana mokhoina kanbima ngamoidobo oiragadi ima ibel sing aduga isa isu sing aikhoi manipur prajana aikhoi isana iromdom ngakserege free da thadokpuro khoi buningkha tamanbiro aikhoi lantheng nazarege haibo wapam du thabjari aduga loinana aikhoina madudi khoi modi na toina haihiba nupi singbu lairik tamhangadabani nupi singbu aikhoi gi kanbigadabani haibna singba man haigiba mayam je madugi mahutta nupi angang yauna phara over phawda manipur gi awaba asuk yamna tarba phawda prime minister ama oirakanda mana karigumbam ta wangangdana tuminna leiba haibase mana ngangthokiba beti bachao beti parao haina haiba adugimbagi loan ado manipur sida amu hana tahan binaktana ba modi gi network se manipur da kakthat piro aikoi da thodom he thopaga manipur gi network kaktana aikoi na war yogado ba khoi gi message mayam ama yohangi da ba adumaina aikoi modi gi adugumba nattaba mi nupibu onatainana thagallakanda ona tainana nupibu pharakanda hauji ransom gi type te leiribase masi thoktanaba amadi magi khonje do amohana taba pamdre haiba wapamji thamjari